Thouwong district ki tongan mafam kayada ngarang numidang su kuki kulai paiba singna maitai misam miyamda landarakpa chahi ani phajilakadorba asida maitai singbu kananaba amadi Manipur gi saktam kaiba yaroi haina masagi oijaba pumnamak thadoktuna khul ngakliba isa singbu hiram amatada faba punba yaroi haina ima ibel singna khongjang changsinkhre Singtham Maira Paibi Amadi Club Singna Sinduna Jingthamda Luchingpura Korounganba gi mathakta paliba case handokadabani Ireipak Ifurup kidamak tholakliba isa sing matu nama sokpa yaroi India lengaki thouwong yaningde Manipur gi saktam kaiba yaroi haiba kholau kaya lauduna khongjang changsinkhre Khongjang aduda saruk yakibi Maira Paibi Luchingbi amana phongdokhibada chahi ama tha mapal phajilaba lan asida Ireipak Ifurup sokpa yaroi haiduna isa singna ahing nungthil nongju nungsa dana Chingkhong chingya da awa ana pumnamak thadoktuna hotnariba isa singi matu nama sokpa yaroi isa Korounganba gi mathakta NIN siriba maral ima iben singna yaba ngamloi Jiribamda thokiba angang ahum nupi ahum puna mioi tarupu yamna tamchina hatok pikhiba yamna thamoi sokpa thodok adubudi India lengakna kari thawang lokhat pirabage aduga maitai da onsilaga char set ching thangatuna iramdam ifurup kidamakta thawai khubakta haptuna chongthorakliba isa singi mathakta sirakliba marasing ase ima ibel singna yaba ngamloi India gi misang mikhai naiba lo maitai da khakta panba yabra kari gidamakta ngasi fawba thokriba thodok sing asigi langla langjin puthok Pidribano haiba wahang hanglakle Korounganba gi mathakta siriba NIN siriba maran singa se akoi gi Maira Paibi singna sunga yaningde hek hobadegi hauna akoi gi lebak ase akoi gi war sina marma ko khoji we are suffering from that war adugi war sina marma ko khoji amna waraga leiringi mathak sida isa singjina thokpiraktuna ima lebak kandaba yade akoi leiringi da ima lebak ki lebak machira majitum na pakpaba mirai chamirop tumna loba yaro haina chongthoktuna ngasi dagi how de landu dagi hauna ngasi pabo mokhoina chongthoktuna mathai khubakta haptuna mareiba ki damakta thoglaktuna sibana abakhang dagai chinga chingkhong da mokhoina hona biraga makhoida paliba NIN paliba kesinga se akoi gi Maira Paibi singna sunga yaningde mase yaba sunga ngamoi makhoida siriba maransinga je lokthokpiu makhoida siriba maransinga je lokthokti pabo akoi gi khongjom bazagi apunba khongjom sappa madagi akoi gi apunba Maira Paibi kalam naharon sing akoi na akan khongjang changsan gani Khongjom Bazar da su Khongjom Circle Maira Paibi amadi club na sinduna khutta Maira Paiduna khongjang changsinkhre India lengaki thouwong yaningde icha Korounganba gi mathakta paliba case handokadabani Ireipak Ifurup kidamakta thorokliba isa sing amata sokba yaroi Manipur gi saktam kaiba yaroi haiba kholau kaya laukhe Khongjang aduda saruk yakibi Maira Paibi Luchingbi amana phongdokhibada mamang chahi gi May 3 dagi hauduna lamdam asida thokliba lan asida Ireipak iramdam gi damakta thawai khubakta haptuna ima lebak kaiba yaroi haina ngasi fawbada Ireipak ki yetumda pakpa iful ama fawba mapandagi changlakpa mitop singda piroi haiduna tumba chaba khangdana chingkhong chingya da ngak senduna lakle adobu isa sing asida NIN lokhalakliba case asi ima oibi singna yaba ngamloi isa singi damakta mama oibi singna hanba letana thingnakhigani haiki ngasi ikui dabada jiribamda thokiba thodok asida angang yauna mioi taruk hatkiba thawai nungaitaba thodok adudadi ngasi India lengakna kari karamba makhalgi thodang jing lokhatpira bage ngasi bawbada aduga kari maramgi damakta aikoi maitai da onjalaga kari gi damakta charge thangatpiduna ngasi ima iben gi damakta chongthoktana isa singjina thawai khubakta hapiba makhoi gi damakta mathakta thamaiba ain sing asi ima Maira Paibi akoi gi side tagi ngasi akoina ayaba loba yaroi aduga maitai akoi di aduki matik minungsi chawba puchen chawbani adubu maitai akoi da singnaraklabadi akoi lemna tunghanna kaidong de so cheloi mayokna gani ngamliba makhai akoi ngasi su mayokna gani aduga India gi lo misang mikhai nabe lo maitai khata da panba yabra kari gi ngasi phawbada thokiba thodong mayam singsi langla langjin puthokpi da bano aduga ngasi India lengakna akoi da sathariba sidi akoi na kaidong nungda ayaba piba ngamoi aduga isa Korounganba gi mathakta thamiba NIN paliba case asisu athuba matamda handok